ngasi numidang wairam phongkiba tongan manipuri siphongsingdagi amasung thokiba thawdo wathoksingdagi maruibi ipausing mayamna thamjagi ahanbada paunil khol pausidagi lakusaraga innergi assembly segment mangagi polling station taraga mathoidanga si amuhana bot thadana khre haukiba april taraga mapana pangthokiba taraga ni pansubu lok sabha mikhalgi innergi assembly segment kuntraga ni thui amasum outer taraga manga punna ni fugu teret ki manungda inner gi assembly segment kharagi polling station singda khusu khulai matik chana paiba miyoi sing laklaga logi wangbada makoina tawning wa thabak sing sa tharambadagi wathok wairaktuna voter sing ningthi jana bot thada jaba phangdriba assembly segment manga gi polling station taraga mathoida amuhana ngase pung teret gi nungthul pung manga phabu bot thada na khre ngase anganbada hauduna miyamna amuhana bot thada na khiwa polling station sing aduri Ahum Khuraigi polling station number 3/11 Sajeb A Moirangkampu Sajeb Upper Primary School 3/21 Khurai Thongam Lekai S Ebobi Primary School East Wing 4 Khetrigao 4/43 Bamunkampu North A Bamunkampu Upper Primary School 4/44 Bamunkampu North B Pioneer Academy 4/45 Bamunkampu Southwest Irilbung High School North Wing 4/46 Bamon Kampu Southeast Irilbung High School South Wing 5 Thongju Assembly gi constituency gi polling station number 5/31 Khongman Zone 5A gi National Children's School 10 Oripok Assembly constituency gi polling station 10/1 Iroisemba Upper Primary School Eastern Wing 10/6 Iroisemba Mamanglekai Iroisemba Upper Primary School Western Wing 10/7 Iroisemba Mayalekai Iroisemba Upper Primary School Middle Wing amasum 18 Konthaujam Assembly constituency gi polling station number 18/22 Khaidem Macha Khaidem Primary School Southern Wing ni Bothara phamda lakhiba INC gi merep Dr. Akoijam Bimol na permission ga phongdokhibada tha sigi taraga mapanda pangthokhiba mikaladu ngasi pangthokliba mikala sigumna ingna pangthoklamba yabane ki RPR mirep thonauza mesor su bot thada phamsingda laktuna phongdokhibada democracy satpaleba amagi mikhalda thoninda thagdok thokhibadu afaba khudanati polling station kunga mathoi nauna mikhal hanana ba RPI na ECI da thamkhibada polling station taraga mathaktamak report torakpa si peningai widi BJP gi mirep thonauza basanta kumar paumising election sikana na kabi yai hen hangbada maki mekedi gi phongdokhibada election sida mirep oidi basing masa na kagani haina loina laina ba ngaktani dubo haidokpa numit adu fawba ngaiba tare ki independent mirep tomtom sanana noksabana su mafam kya mikhal hanna pangthokpam thokpada mafam taraga mathaktamak hanmada yaning da phongdokhi report pangthokhiba polling station singda thoning da thawdok sing thoktana ba Central amadi state security personnel singna akanba section thrang lokhat khibaga loinana miyam na ngasi ayu angan madagi tholaktun nungthil pung manga phawba thadana khiba do pauxiation nungthil pung ahum khar helak phawda laikhibagi bot thadabagi sangsa da 73.5 yauna bot thadana khi atopa pawmana imaleba kidamak thawaina pontha pikhiba thawaya magi mamal kanana su lepangam loi korkom Khongjom de April kungohom da English singanika kunga marina lakpada imaleba kananaba British ke meyok thengna khiba lantheng da thawaina pontha pi graba athauba ipai pu singi mafam da korkom na nunglungna yowol gi ikai khumna uchari haina aina thingkraba lup asigi publicity committee gi maikhi gi thokpa sirol amana phongdorakli sirol aduna makha taraduna hai inkumja lising amaga sani panga maudraga mathoigi khongjom lanpham thauna faraba ipai pu singi langlaba puwarini Malemda lamba leitraba British ki mayokta akan balantheng sathaduna maribaki damak thawai kathokiba khongjom lanpham asina ngasigi mirol aikhoida lepa leitna ningtamna hingningba thongnagi ihulama piri minai oine hinggadabigi saruk mikup amatang oirabus ningtambagi momon minok loinana hinglamlaga sikhibana hena phai amadi imalebaki ningtamba kannabagi damakta nokna thawai thakibagi waridu Isiel piklaba khongjom torel na ngasigi mirol ekhudi spogdamni April kungohumdoi gi khongjom lanpham Manipur kanglei paki ningtama ngaknaba thengnaba lanphamni India gi ningtama ngaknaba thengna khiba lanati April kunga tarete gi iramdam gi ningtama mangki matungda di British masa Maxwell na chief political officer oidur Manipur kanglei pakpu British ki makad lengakhi
ꯑꯗꯨꯕꯨ ꯏꯪ 1994ꯗꯒꯤ ꯑꯍꯥꯟꯕ ꯅꯨꯄꯤ ꯂꯥꯟ ꯖꯥꯗꯣ ꯅꯪꯒꯤ ꯏꯍꯧ ꯏꯪ 1919 ꯃꯇꯨꯡ ꯂꯨꯆꯤꯡꯕ ꯏꯔꯥꯕꯣꯠꯀꯤ ꯏꯍꯧ ꯏꯪ 1935 ꯃꯇꯨꯡ ꯅꯨꯄꯤ ꯂꯥꯟ ꯑꯅꯤꯁꯨꯕ ꯏꯪ 1938 ꯕ꯭ꯔꯤꯇꯤꯁ ꯂꯣꯏꯅꯝ ꯂꯩꯉꯥꯛ ꯊꯦꯡꯅꯈꯤꯕ ꯏꯍꯧꯅꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯏꯟꯗꯤꯌꯥꯅ ꯅꯝꯂꯧ ꯂꯧꯁꯤꯟꯈ꯭ꯔꯕ ꯃꯇꯨꯡ ꯏꯪ 1994 ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯅꯤꯡꯇꯝ ꯏꯍꯧ ꯂꯨꯆꯤꯡꯕ ꯍꯤꯖꯝ ꯏꯔꯥꯕꯣꯠꯅ ꯊꯦꯡꯅꯔꯛꯈꯤ ꯃꯗꯨꯗꯒꯤ ꯉꯁꯤ ꯐꯥꯎꯕ ꯂꯦꯞꯇꯅ ꯆꯠꯊꯔꯤꯕ ꯂꯥꯟꯐꯝ ꯃꯌꯥꯝꯁꯤꯗ ꯌꯧꯋꯜ ꯂꯥꯟꯃꯤꯅ ꯊꯦꯡꯅꯔꯤꯕ ꯑꯃꯁꯨꯡ ꯊꯋꯥꯏꯅ ꯄꯣꯟꯊꯥ ꯄꯤꯔꯤꯕ ꯄꯨꯝꯕ ꯃꯥꯡꯈ꯭ꯔꯕ ꯃꯅꯤꯄꯨꯔ ꯀꯪꯂꯩꯄꯥꯛꯀꯤ ꯅꯤꯡꯇꯝꯕ ꯍꯟꯖꯤꯟꯕ ꯂꯥꯟꯅꯤ ꯏꯪ ꯀꯨꯝꯖꯥ 1994 ꯑꯣꯛꯇꯣꯕꯔ 15ꯗꯒꯤ ꯃꯅꯤꯄꯨꯔ ꯀꯪꯂꯩꯄꯥꯛꯇ ꯏꯟꯗꯤꯌꯥꯒꯤ ꯂꯣꯏꯅꯝ ꯂꯩꯉꯥꯛ ꯂꯩꯈꯤꯕꯗꯒꯤꯅ ꯑꯅꯧꯕ ꯂꯣꯏꯅꯝꯒꯤ ꯂꯩꯉꯥꯛꯁꯤꯅ ꯃꯤꯌꯥꯝꯅ ꯄꯤꯔꯤꯕ ꯆꯩꯊꯦꯡꯁꯤꯡ ꯋꯥꯊꯣꯛ ꯃꯌꯥꯝꯒ ꯁꯥꯒꯣꯟꯅꯕ ꯂꯩꯉꯥꯛꯅꯤ ꯃꯗꯨꯗꯤ ꯏꯗꯣꯝ ꯂꯦꯞꯆꯕ ꯉꯝꯍꯟꯗ꯭ꯔꯕ ꯁꯤꯠꯃꯤꯠꯂꯣꯟ ꯂꯩꯉꯥꯛꯂꯣꯟꯗꯁꯨ ꯃꯤꯌꯥꯝꯕꯨ ꯊꯩꯗꯣꯛꯇꯨꯅ ꯊꯝꯕ ꯃꯤꯌꯣꯠ ꯃꯤꯅꯩ ꯆꯠꯊꯕꯗ ꯃꯤꯌꯥꯝꯒꯤ ꯋꯥꯀꯠ ꯇꯥꯗ꯭ꯔꯕ ꯂꯣꯏꯅꯅ ꯆꯥꯎꯈꯠꯄꯒꯤ ꯃꯤꯡꯗ ꯁꯣꯛꯆꯤꯜꯂꯕ ꯃꯍꯧꯁꯥꯒꯤ ꯈꯜ ꯀꯩꯍꯟꯕ ꯃꯁꯤꯗ ꯅꯠꯇꯅ ꯃꯅꯤꯄꯨꯔ ꯀꯪꯂꯩꯄꯥꯛꯀꯤ ꯉꯝꯈꯩꯗꯁꯨ ꯂꯦꯞꯇꯅ ꯁꯤꯡꯅꯕ ꯂꯝꯗꯝ ꯑꯁꯤꯗ ꯈꯨꯟꯗꯥꯃꯤꯟꯅꯔꯤꯕ ꯀꯥꯡꯂꯨꯞꯁꯤꯡꯗ ꯀꯥꯡꯂꯨꯞ ꯑꯃꯗ ꯇꯣꯡꯁꯤꯟꯗꯨꯅ ꯈꯥꯏꯗꯣꯛ ꯈꯥꯏꯖꯤꯟꯒꯤ ꯊꯧꯑꯣꯡ ꯆꯠꯊꯗꯨꯅ ꯁꯥꯡꯂꯕ ꯃꯇꯝ ꯑꯃ ꯂꯥꯛꯄꯅ ꯉꯁꯤꯗꯤ ꯃꯗꯨꯅ ꯇꯥꯏꯝ ꯕꯣꯝꯒꯤ ꯁꯛꯇꯝ ꯂꯧꯗꯨꯅ ꯄꯣꯈꯥꯏꯔꯛꯄꯗꯒꯤ ꯈꯨꯟꯗꯥꯃꯤꯟꯅꯔꯤꯕ ꯀꯥꯡꯂꯨꯞ ꯑꯃꯒ ꯍꯥꯠꯅꯅꯕꯒꯤ ꯁꯥꯊꯤꯈ꯭ꯔꯕ ꯊꯧꯑꯣꯡ ꯑꯁꯤ ꯑꯩꯈꯣꯏꯅ ꯃꯤꯠꯃꯥꯡꯗ ꯎꯔꯤꯕꯁꯤꯅꯤ ꯃꯦ 3 ꯏꯪ 2019 ꯊꯣꯛꯈꯤꯕ ꯀꯥꯡꯂꯨꯞ ꯃꯁꯦꯜꯒꯤ ꯃꯔꯛꯇ ꯊꯣꯛꯂꯤꯕ ꯂꯥꯟ ꯑꯁꯤꯅ ꯑꯁꯤ ꯑꯅꯥ ꯅꯪꯍꯟꯕꯇ ꯅꯠꯇꯅ ꯃꯤꯑꯣꯏ ꯀꯌꯥ ꯃꯔꯝꯗꯃꯛꯇꯗ ꯂꯥꯟꯖꯦꯟꯅꯗꯨꯅ ꯑꯋꯥꯕ ꯅꯪꯂꯤ ꯈ꯭ꯋꯥꯏꯗꯒꯤ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯅꯤꯡꯉꯥꯏ ꯑꯣꯏꯔꯤꯕꯗꯤ ꯂꯥꯟ ꯑꯁꯤꯗ ꯄꯣꯠꯊꯣꯛ ꯄꯨꯊꯣꯛꯂꯤꯕ ꯂꯧꯕꯨꯛꯇ ꯂꯧ ꯎꯕ ꯉꯝꯗ꯭ꯔꯕ ꯑꯃꯗꯤ ꯇꯨꯡꯒꯤ ꯌꯨꯝꯕꯨꯔꯦꯜ ꯑꯣꯏꯔꯛꯀꯗꯧꯔꯤꯕ ꯑꯉꯥꯡꯁꯤꯡꯅ ꯅꯤꯡꯊꯤꯅ ꯃꯍꯩ ꯇꯝꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯐꯪꯗꯕ ꯑꯁꯤꯅꯤ ꯄꯣꯠꯊꯣꯛꯅ ꯂꯩꯇ꯭ꯔꯕꯗ ꯃꯍꯩ ꯃꯁꯤꯡ ꯇꯝꯕ ꯐꯪꯗ꯭ꯔꯕ ꯈꯨꯟꯅꯥꯏ ꯑꯃꯅ ꯂꯥꯛꯀꯗꯧꯔꯤꯕ ꯇꯨꯡꯒꯤ ꯄꯨꯟꯁꯤꯗ ꯐꯪꯒꯗꯧꯔꯤꯕ ꯃꯍꯩꯁꯤ ꯀꯔꯤꯅꯣ ꯃꯊꯪ ꯑꯃꯔꯣꯝꯗꯅ ꯈꯣꯡꯖꯣꯝ ꯗꯦꯒꯤ ꯊꯧꯔꯝ ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠꯁꯤꯡꯅ ꯋꯥꯟꯊꯣꯛ ꯂꯩꯍꯟꯁꯤ ꯄꯥꯎꯅꯤꯡꯈꯣꯜ ꯗꯦꯛꯁꯇꯒꯤ ꯕ꯭ꯔꯤꯇꯤꯁꯅ ꯃꯅꯤꯄꯨꯔꯕꯨ ꯈꯨꯗꯨꯝ ꯆꯟꯁꯤꯟꯗꯨꯅ ꯃꯈꯣꯏꯒꯤ ꯂꯩꯉꯥꯛ ꯃꯈꯥꯗ ꯂꯩꯍꯟꯅꯅꯕ ꯍꯥꯏꯕꯗꯤ ꯃꯈꯣꯏꯒꯤ ꯂꯣꯏꯅꯝ ꯑꯣꯏꯅꯕꯒꯤꯗꯃꯛ ꯂꯥꯟꯗꯥꯔꯛꯄꯗ ꯃꯥꯌꯣꯛꯅꯗꯨꯅ ꯈꯣꯡꯖꯣꯝꯒꯤ ꯈꯦꯕꯁꯤꯡꯗ ꯁꯣꯛꯅꯈꯤꯕ ꯂꯥꯟ ꯑꯗꯨꯕꯨ ꯅꯤꯡꯁꯤꯡꯗꯨꯅ ꯂꯥꯟꯐꯝ ꯑꯗꯨꯗ ꯂꯩꯈꯤꯗ꯭ꯔꯕ ꯃꯅꯤꯄꯨꯔꯒꯤ ꯑꯊꯧꯕꯁꯤꯡꯒꯤ ꯃꯐꯝꯗ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯄ ꯑꯦꯄ꯭ꯔꯤꯜ 18ꯕꯨ ꯃꯅꯤꯄꯨꯔ ꯒꯚꯔꯟꯃꯦꯟꯠꯅ ꯈꯣꯡꯖꯣꯝ ꯗꯦ ꯍꯥꯏꯅ ꯊꯧꯔꯝ ꯄꯥꯡꯊꯣꯛꯂꯤ ꯑꯦꯄ꯭ꯔꯤꯜ 18ꯗ ꯊꯧꯔꯝ ꯑꯁꯤ ꯄꯥꯡꯊꯣꯛꯅꯔꯤꯕ ꯑꯁꯤ ꯈꯣꯡꯖꯣꯝꯒꯤ ꯈꯦꯕꯁꯤꯡꯗ ꯑꯀꯟꯕ ꯂꯥꯟ ꯁꯣꯛꯅꯈꯤꯕ ꯑꯃꯗꯤ ꯄꯥꯎꯅꯥ ꯕ꯭ꯔꯖꯕꯁꯤ ꯌꯥꯎꯅ ꯊꯧꯅꯥ ꯐꯕ ꯀꯌꯥꯒꯤ ꯄꯨꯟꯁꯤ ꯂꯣꯏꯈꯤꯕ ꯑꯗꯨ ꯑꯦꯄ꯭ꯔꯤल 18ꯗꯅꯤ ꯍꯥꯏꯕꯒꯤꯅꯤ ꯑꯗꯨꯕꯨ ꯃꯤꯑꯣꯏ ꯈꯔꯅꯗꯤ ꯑꯀꯟꯕ ꯂꯥꯟꯐꯝ ꯑꯗꯨ ꯑꯦꯄ꯭ꯔꯤल 18ꯗ ꯅꯠꯇꯦ ꯑꯦꯄ꯭ꯔꯤल 15ꯗꯅꯤ ꯃꯔꯝ ꯑꯗꯨꯅ ꯏꯁꯇꯦꯠꯀꯤ ꯊꯧꯔꯝ ꯑꯁꯤ ꯑꯦꯄ꯭ꯔꯤल 15ꯗ ꯄꯥꯡꯊꯣꯛꯄꯅ ꯑꯆꯨꯝꯕ ꯑꯣꯏꯒꯅꯤ ꯍꯥꯏꯗꯨꯅ ꯑꯦꯄ꯭ꯔꯤल 15ꯗ ꯄꯥꯡꯊꯣꯛꯄꯁꯨ ꯌꯥꯎꯔꯤ ꯑꯁꯤꯒꯨꯝꯕ ꯆꯌꯦꯠꯅꯕ ꯂꯩꯔꯤꯕꯁꯤ ꯂꯩꯍꯟꯗꯅꯕ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝꯅ ꯑꯃꯗꯤ ꯒꯚꯔꯟꯃꯦꯟꯠꯅ ꯍꯣꯠꯅꯕ ꯆꯪꯒꯅꯤ ꯕ꯭ꯔꯤꯇꯤꯁꯀ ꯁꯣꯛꯅꯈꯤꯕ ꯂꯥꯟꯐꯝ ꯑꯗꯨ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯑꯣꯏꯅ ꯁꯛꯇꯤ ꯂꯩꯔꯕ ꯕ꯭ꯔꯤꯇꯤꯁꯅꯤ ꯁꯣꯏꯗꯅꯁꯨ ꯃꯥꯏꯊꯤꯔꯒꯗꯕ ꯂꯥꯟꯐꯝꯅꯤ ꯈꯪꯅ ꯃꯅꯤꯄꯨꯔꯒꯤ ꯅꯤꯡꯇꯝꯕ ꯃꯪꯍꯟꯕ ꯌꯥꯔꯣꯏ ꯍꯥꯏꯕꯒꯤꯗꯃꯛ ꯊꯧꯅꯥ ꯐꯅ ꯁꯣꯛꯅꯈꯤ ꯂꯥꯟꯐꯝ ꯑꯗꯨꯅ ꯃꯅꯤꯄꯨꯔꯤꯁꯤꯡ ꯑꯁꯤ ꯃꯤꯈꯥ ꯄꯣꯟꯕ ꯄꯥꯝꯖꯔꯛꯇꯕ ꯅꯤꯡꯇꯝꯕ ꯉꯥꯛꯅꯕꯒꯤꯗꯃꯛ ꯁꯤꯕꯀꯤꯗꯕ ꯐꯨꯔꯤꯠꯅꯤ ꯍꯥꯏꯕꯁꯤ ꯇꯥꯏ ꯕ꯭ꯔꯤꯇꯤꯁꯅ ꯃꯅꯤꯄꯨꯔꯒꯤ ꯅꯤꯡꯇꯝꯕ ꯃꯪꯍꯟꯈꯤꯕ ꯑꯗꯨꯗꯒꯤ ꯍꯧꯔꯗꯨꯅ ꯉꯁꯤꯗꯤ ꯇꯣꯉꯥꯟꯕ ꯃꯅꯤꯡꯇꯝꯕ ꯂꯩꯕꯥꯛ ꯑꯃꯒꯤ ꯁꯛꯇꯝ ꯑꯗꯨ ꯂꯩꯇ꯭ꯔꯦ ꯕ꯭ꯔꯤꯇꯤꯁꯇꯒꯤ ꯅꯤꯡꯇꯝꯕ ꯐꯪꯂꯕ ꯃꯇꯨꯡꯗꯁꯨ ꯏꯟꯗꯤꯌꯥꯒꯤ ꯐꯤꯕꯥꯅꯨꯡꯗ ꯇꯤꯟꯗꯨꯅ ꯏꯟꯗꯤꯌꯥꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯔꯤ ꯏꯟꯗꯤꯌꯥꯒꯤ ꯁꯔꯨꯛ ꯑꯃ ꯏꯟꯗꯤꯌꯥꯒꯤ ꯗꯦꯃꯣꯀ꯭ꯔꯦꯁꯤꯒꯤ ꯆꯠꯅ ꯀꯥꯡꯂꯣꯟꯒꯤ ꯃꯇꯨꯡ ꯏꯟꯅ ꯆꯍꯤ 5-5ꯒꯤ ꯂꯩꯉꯥꯛꯅꯕ ꯏꯂꯦꯛꯁꯟ ꯄꯥꯡꯊꯣꯛꯇꯨꯅ ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠ ꯈꯟꯖꯔꯤ ꯑꯗꯨꯕꯨ ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠ ꯑꯣꯏꯔꯕꯁꯤꯡ ꯑꯁꯤ ꯏꯟꯗꯤꯌꯥꯒꯤ ꯆꯠꯅ ꯄꯊꯥꯞꯀꯤ ꯃꯇꯨꯡ ꯏꯟꯅ ꯐꯪꯐꯝ ꯊꯣꯛꯄ ꯍꯛꯁꯤꯡ ꯃꯅꯤꯡꯇꯝꯅ ꯐꯪꯂꯕ꯭ꯔꯥ ꯍꯥꯏꯕꯁꯤ ꯍꯪꯅꯔꯤꯕ ꯋꯥꯍꯪ ꯑꯣꯏꯔꯤ ꯏꯂꯦꯛꯁꯟꯗ ꯃꯥꯏ ꯄꯥꯛꯂꯕ ꯃꯤꯍꯨꯠꯁꯤꯡꯅ ꯃꯈꯣꯏꯒꯤ ꯂꯨꯆꯤꯡꯕ ꯈꯟꯕꯗ ꯃꯅꯤꯡꯇꯝꯕ ꯉꯝꯖꯗꯕ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯀꯤ ꯂꯨꯆꯤꯡꯕꯁꯤꯡꯅ ꯈꯟꯕꯒꯤ ꯐꯤꯕꯝꯗ ꯂꯩꯔꯤ ꯃꯁꯤꯒꯨꯝꯅ ꯃꯤꯍꯧꯔꯣꯜꯗꯒꯤ ꯃꯅꯤꯡꯇꯝꯕ ꯄꯥꯝꯖꯔꯛꯄꯁꯤꯡꯒꯤ ꯆꯥꯗꯥ ꯅꯧꯗꯥꯅꯤ ꯍꯥꯏꯕꯗ ꯄꯛꯇ꯭ꯔꯦ ꯑꯁꯤꯒꯨꯝꯕ ꯃꯇꯧ ꯑꯁꯤꯒꯤ ꯃꯍꯨꯠꯅ ꯅꯤꯡꯇꯝꯅ ꯂꯨꯆꯤꯡꯕ ꯈꯟꯖꯗꯨꯅ ꯅꯤꯡꯇꯝꯅ ꯆꯥꯎꯈꯠ ꯂꯝꯕꯤꯗ ꯆꯠꯇꯨꯅ ꯆꯥꯎꯈꯠꯄ ꯂꯩꯕꯥꯛꯀꯤ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯃꯤꯌꯥꯝ ꯑꯣꯏꯍꯟꯅꯅꯕ ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠꯁꯤꯡꯅ ꯈꯣꯡꯖꯣꯝ ꯗꯦ ꯄꯥꯡꯊꯣꯛꯄꯒꯤ ꯋꯥꯟꯊꯣꯛ ꯂꯩꯍꯟꯅꯅꯕ ꯍꯣꯠꯅꯐꯝ ꯊꯣꯛꯏ ꯑꯃꯔꯣꯝꯗꯅ ꯀꯩꯔꯦꯝꯕꯤꯈꯣꯛ ꯑꯄꯨꯟꯕ ꯃꯩꯔꯥ ꯄꯥꯏꯕꯤ ꯑꯋꯥꯡ ꯌꯨꯅꯤꯠꯅ ꯈꯨꯜ ꯉꯥꯛꯄ ꯖꯦꯝꯁꯇ ꯃꯇꯦꯡ ꯄꯥꯡꯈ꯭ꯔꯦ ꯊꯥ ꯑꯁꯤꯒꯤ 12ꯒꯤ ꯑꯌꯨꯛꯇ ꯇꯦꯡꯅꯧꯄꯥꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯆꯤ PSꯅ ꯃꯅꯨꯡ ꯆꯟꯕ ꯄꯦꯟꯖꯪ ꯃꯅꯥꯛ ꯒꯦꯟꯖꯪ ꯀꯨꯀꯤ ꯈꯨꯜꯗ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯁꯤꯡꯒ ꯃꯩꯇꯩ ꯈꯨꯜ ꯉꯥꯛꯄꯁꯤꯡꯒ ꯑꯀꯟꯕ ꯃꯑꯣꯡꯗ ꯈꯨꯠ ꯊꯣꯛꯅꯕꯗ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯁꯤꯡꯒꯤ ꯅꯣꯡꯃꯩ ꯃꯔꯨꯅ ꯄꯥꯟꯕꯗꯒꯤ ꯍꯧꯖꯤꯛ ꯔꯥꯖꯃꯤꯔꯤꯁꯤꯗ ꯂꯩꯌꯦꯡ ꯆꯠꯊꯔꯤꯕ ꯍꯩꯔꯣꯛ ꯄꯥꯔꯠ 2 ꯃꯅꯤꯡ ꯂꯩꯀꯥꯏꯗꯒꯤ ꯈꯨꯜ ꯉꯥꯛꯄ ꯅꯤꯡꯊꯧꯖꯝ ꯖꯦꯝꯁ ꯆꯍꯤ 18 ꯑꯄꯣꯛꯄ ꯔꯥꯖꯤꯕꯀꯤ ꯏꯃꯨꯡ ꯃꯅꯨꯡꯗ ꯉꯁꯤ ꯀꯩꯔꯦꯝꯕꯤꯈꯣꯛ ꯑꯄꯨꯟꯕ ꯃꯩꯔꯥ ꯄꯥꯏꯕꯤ ꯑꯋꯥꯡ ꯌꯨꯅꯤꯠꯅ ꯆꯥꯅ ꯊꯛꯅꯕ ꯄꯣꯠꯂꯝꯁꯤꯡ ꯄꯤꯗꯨꯅ ꯃꯇꯦꯡ ꯄꯥꯡꯈ꯭ꯔꯦ
ngasi tengwang khongsada du unit asigi secretary L Suni Balana Lusing Kibaga Loinara Treasurer L Suravati Executive Member Hais Bambem Amasum Atai Thomi Singsu Sargyaki khongsada duga mari leina secretary L Suni Balana hakibada me ahum diga horakiba lal sinangasi su loidri khulngak pasingi thaudang yamna leidi isa inaw singasina khulngak pan maram oirga kuki militant singi nongmai maruna aikhogi yumda yorok ngamdribani khulngak libasingda mateng pangba sitokam thokpani makhoi bu pung thawasi haiki Macha tharak poina kanglai paki maira dige topa maruiba pau khrana Tamenglong the election gi duty thabi gano haina police sam ga maudraga tare na GP Women's College mamang na khongjang sangsingkhre Thasigi kunga tarukta pangthuk kadariba Lok Sabha election 2024 gi anisuba phase ki outer Manipur parliamentary mikhal gi damak Tamenglong district posting pi Manipur police ki security personnel khara atopa mafam do oina posting PBU haina ngasi khongjang sangsingkhre ngasi JP Women College mamang sangsing ki khongjang adura saruk gya ki Manipur police personnel amana phongdo ki bada thasi ki taraga mapana pangtu ki ba ahanbu phase ki Lok Sabha mikhal da mathau tawruraba matung ani suba phase ki oina thasi ki tang kun ga tarukta pangthok kadoriba outer mikhal asida CID department ki police personnel sani ga humpu Tamenglong district mathau tawna pirakpada personnel samaga maudraga taret ki Housing Manipur thokliba sathiraba kanglup ani irang sina maram oiduna Tamenglong da masa masa gi duty pangthok matamna yamna khudong saraba mayona ki aiki amaromda duty gi damang asi report tawna ba first MR da laki adumaina ma hayeng oina report tawna ba khangalaki makok thongbu officer gi order ngak loi habenati Manipur thokliba kanglup ani gi sathiraba lana sina maram oiraga atop mapam amada thabiyu haibani adubu makok thongbu officer singda haijarubuda positive response laktabadagi khongjang sangsing kibani aiki atop pawmana MPCC gi president Kemega Sandrana voter singna magi pamjaba mirep singda pot pibinaba appeal tarakli ngasi polling station taraga mathoi repol toriba madi lakadoriba anisuba tangka ki outer Manipur parliamentary Constitution ki mikhalda miyamna magi apamba mirepta santi leina bot PBO haina Manipur Pradesh Congress Committee MPCC ki president Kemega Sandrana India block amadi state congress ki mute sinduna Manipur miyamda appeal tarakli ngasi mana social media ra thadorakwa video message amada phongdorakli ba wapam singdi Manipur da handak bot ka mari leina thoklibi irang si lebas malem gi mapam amatada tholam ngani thajade mikhal asi democracy ki wan thok lehendre Masi punama si khangna asumba satpa party ki mirepta bot PBU haina appeal tokhi loidana ngasi inner polling station taraga mathoida repol tori basi BJP legana election commission of India ECI bu pura sopai duna leibika sakmanari kendra mangagi polling station taraga mathugi voter oriba praja miyam na apama candidate khanduna bot thada biu adubo handaki mikhalasi Manipur ri yamna sathiba mong amada satakre bot thada phamda AK paiba miyu sing sanglaktuna agent phu saiba yum na sangduna kihanduna nupi angang ahal thidana phuba sai humdra marphu suraba ahal phawba nomai kapsin megi thabak sathe masigi thawong asi India amadi P3B maphamda amata leramloi thawong asi BJP legana tawhon mani haibi yai haidi MPCC ki president Kemega Sandrana social media ra phongdorakliba asina makha taribadi ngasigi ahanba tanga ki MP election adu da miyoi kya thadok mobile ki hanba yum da sangduna mi thiba uphalaga mi phuba sigumba thawong sina taklibadi model code of conduct ki athra leidibra haibishini maduna ani super phase ki oina inner da polling station nifugu tare outer taraga manga election ningtina pangthokhibadagi pangthokhidabagi complaint leidibani Masidana tana paksana ragging tawkhrabani maduna ngasi polling station repol toribas yamna pende aikoina repol tawgadabani haiduna ECI amadi CEO da aiba sirol piduna complaint tawki thabak oina pekhat pikite masina takbadi BJP lenga asina ECI gi so paiduna leibaga sapmanare EVM machine thugai khiba polling station khaktamak repol tawba si yaning di haina mari lenaba returning officer singbada su complaint tawki gana haki Maana social media ra phongdorak pa commission makha taribadi mikhal pangthok matamna praja singi hak mangan gadabani democracy haibadugi wantok sabsana lehan gadabani adubo hausiki lenga asina sathariba thawong si asidi praja singi hak phongandre democracy gi athar lehandre voter oiriba praja singbu third degree method torture tawre mipum khudimaki yumda sangduna nomai kapsinduna torture tawre
thawong asi leptana satharaklavadi Manipur pumloi loiba haibatu oiragani maduna thawong asi condemn tawi maduna Manipur gi praja punamakna khangminagadabadi satharagliba thawong asi lainga amadi ECI da complaint tawbigi mathau tadre complaint tawrabasu suno lodre maduna double engine gi lainga asi totally fail oiraba anti peoples oirabani haibasi miyamna khangpham thui lainga asina group sengbatpa nongoi paiba khutpu sengbatpa misam praja da onsinduna fu thabigi thabak satharakliba si praja miyam punamana khangminaraga election pangthokpa sida afaba lengak semnaba afaba mihut khananaba corruption leitaba election ohenanaba honaba tai loinana lamdam asigi praja miyam naharol singamadi mairoi singna pam election ama haibadu hadak pangthokliba MP election asidagi hongdoknaba phirep adu lawbigadabane ki Mang hai handaki Lok Sabha Mikhal asida BJP gi makhada NPF amadi BJP masama ki candidate puthokli candidate sing asi mai pakna bikidamak paisa haithaba numai amu kapsin bagi thabuk sathe masigi matakta makhoina haiba yadaba miyoi sing phuba corruption tawduna senjam haitharagi Mikhal kana bahona bagi thabuk sathe maduna ani suba tangka ki oina pangthok kodariba Mikhal asidasu aki akhang leitaba niyam sumna Mikhal pangthok pa pami loinana Mikhal pangthok matamda democracy ki asengba sakta madu kaihandana voter oibising masa masana pamjaba mirep khanduna vote thadahan baibisi India bloc amasum Congress ki asetpa phirep ni haidi loisilakpoina kangla pawri ki topa paw mada BJP ki worker amagi mayumda nomai kapslam le masa khangdaba khulai paibising BJP ki worker oiba amagi mayumda nomai round khara kapslam le hariba thawdo singarang numidang pung taruka makhairam tabada Idrilbung PS ki manung chanba kiamgai takhok mapal thokibani BJP ki worker oibani haiba sakangdaba singna nomai kapsinam kiba yumadu khulaibam rehejudin se yangkhai gamanga kawi sakangdaba singna nomai kapsila madura miyo amata aso open yawbagi pawde leite thawdo khokpham degi police na AK47 ki kapthokraba maru ama phangba ngamkhri gaidi loisilakpoina panam pawsi ri ki topa paw na Macha na Mapa Hatkhre May ka basinjak sa silaga khat na sayna ban heba thawdok ta Macha na Mapa Hatkhre hari lebok thiba thawdo adura laikhidraba miyedu gi maming Naurem Jaichandra Elias Thomas yangkhai mathoi Patsoi police station gi manung chanba khaidem awang lekai degi na hari thawdo adura laikhidraba Thomas ngasi ayuk pung 3:35 tabada rims ta lekanaba ngamdana laikhidabana hari Police na ngasi ayuk laikhidraba tombagi masanupa Naurem Tarunjit sahi kunthraga mathoi faraba matung judicial magistrate first class Imphal West 1 puthoklaba matung numit nipani gi police custody lokthakre hari pausna makha taraduna Naurem Tarunjit amadi Naurem Jaichandra thasi gi kunda khatna saina ba thawdok thokhi hari thasi gi kunga mathoi gi ayukta Naurem Jaichandra Elias Tomba sokpadi gi rims ta pukalaktuna laikana khibani adubo doctor na Naurem Jaichandra ngasi ayu angan mapung 3:35 tabada siri haina declare tokibani doctor gi matung ina laikhidraba toma physical assault na mara moiraga neurologic shock tagi laikhidabani hari adu haus ko ina miyam paus matang se lusinjarage masum miyam puna no update ngamina se